थाबु थारदी चाय अदुनी सिदा लेरे सेम पाले तु सिदा फजना जि योरबुंगदने मफम असे योरबुंगी फार्म बदने कोई सनेयाई मगी फार्म हेक थना लेबा कोई टाइ नौटोन की फार्म दने सिदा फजना पाले तो मणिपुर चाना दबा अमत लेते लोइन चाने एप्पल दगी कई दगी यूबी नुंबी लोइ चानरबने सिथि मणिपुर से यंबियो था से कोई थारगा सारगा हिनबी से कोई खुदिमक लेमिनरसे याम फजना पाले यंबियो तो तेदा लेरिबा खोलिबा एप्पल ने एप्पल मणिपुर एप्पल महाव फजना लई अदुम फजना काश्मीर की जु चाने अदुगा खोइगी चाइना रोंग की पोट दुम चाने काश्मीर की जु दुम चाने याम फजना पाले यंबियो सिगी फार्म की रिंग बंजिदा थाबनी यंबियो तो याम फजना पाले येंगो याम मरांग कायने पाले देमगरबा पांबी सिदा अदुक मतिक पाले हो सिदा 1 2 3 4 5 6 7 8 9 10 11 12 13 14 15 अस चामा मया पाले केलगा ताबसु यौरिन तो केनबसु यौरे दैदा तो केले स्माइना कोई मणिपुर थाबा यादबा पांबी लेसलक्तरे लोइना थारबदा लोइना पाले आई केलेदा केनबसु यौवे करी ताबनो ते यंबियो तो सिना दंगांग संगांग इजु मैक्सो कदोरे मागी कनो अदना वेराइटी दे खर जामना चावबदी ओइदे से लैस फजना पाले फजन तो असुमदसु पांबी यम होरी पांबी कुन कुन सादे होरे तोन बादई पपिया ने सिना लैबाक से लैनौ थोंगतने दना अदंग मतिक चाने हाय तारे फार्म से nga यावरी येन यावरी हैनौ लफु किसिना गिहुरी दिरा करी पांबी नसिना कोई खुदिम पोठोक पुठोसे पोठोक पुठोगा कोई पोठोक सिबो मयाम लेरदी मसाना फैक्टरी इंडस्ट्री कंपनी लाकपा ताबनी यमु चाबा ngamdra सिना कोबी सरगमनी कोबी सरगम जी चाबीनबा चाबा ngamdra पोठोकने हेंकलकना अदक्ति लान मतमनिना लेकिन नुक्सी हिदाक लेरदो नुक्सी हिदा सिजो आमना कानाबा मेडिसिन की प्लान की मनुंग चले नुक्सी हिदाक ने सिना नुक्सी हिदाक आमना फबा थारगा चारगा हिनबी लेरसे कोई खुदिमक नत्रदि यारो बोरोय सी बोरोय पांबी जो रोनी मोरे सबुदो रोनी तो ये मोरे बोरोय से पान पालेको ऐसे याम फजना नाना चावना पाले जी मपानजु सारे सही अहु मरी सुरमाने पानबा यंबियो तो लेदा कोमला चंपरा लोई सुरे भाई फार्म से मखन सुना होरी यंबियो सोमदसु यम होरी कोई एप्पल से हैनौजु सारी योंगै पाले तो थजिन ख्वांग तनी वांग सिं सारी योंगै पाले जो से का पाले तो सारी योंगै या यंबियो पुखिदा nga ju le तो nga से इंटीग्रेटेड फार्मिंग है जिनी ऑर्गेनिक फार्मिंग इंटीग्रेटेड फार्मिंग सुबह नोम कल से nga जी लेरगा चाद्रे अपुम्बा फेमोलिन तैबा फेमोलिन का पाइब्रा nga दो उनगी हक्चांग दे कैंसर फॉर्म तौबदो अदु चाबगी मुदा मसदे पुखीदे योक्सेबसे मसे अखोई चारगा सुमाइना चाबा हिनबे पोतो खुदम इपा इपु मतमदा लोइना nga सा nga येन नदी इंजांग नापी लीरगा थममेबा अदो अखोई मणिपुरदा मसुगुंबसे वाला टाटा लोड मयाम लाएबा अदो लोड लाकपसिंगसे पैसासु असोमदा चखरे अदो हु चेम केमिकल योम मयामसे अखोई चाबदगी अखोई हक्चांग सोए लैना तिना फॉर्म मयाम तौरे अदुना मसी अखोई थारगा चाबगी हैनबीजे अखोई मिपुम खुदिमक मणिपुर की लेरिबो पॉपुलेशन से सिगी अखोई पोथोक से पुथोक पे यारेबा इथै लखों अखोई फंगनर होनमिनजेबा
ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯅꯁꯨ ꯏꯊꯩ ꯂꯧꯈꯣꯡ ꯏꯔꯤꯒꯦꯁꯟ ꯐꯦꯁꯤꯂꯤꯇꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯝ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯜ ꯀ꯭ꯔꯣꯞꯄꯤꯡ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯐꯥꯔꯃꯤꯡ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡ ꯇꯧꯕ ꯌꯥꯅꯕ ꯏꯊꯩ ꯂꯧꯈꯣꯡꯒꯤ ꯈꯣꯜꯂꯥꯎ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯕꯒ ꯁꯔꯀꯥꯔꯗ ꯆꯪꯖꯃꯤꯟꯅꯕ ꯑꯩꯈꯣꯏ ꯚꯣꯠ ꯃꯇꯝꯗꯁꯨ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯄꯩꯁꯥꯁꯦ ꯑꯔꯦꯝꯕꯗ ꯑꯟꯅꯦꯁꯦꯁꯔꯤꯗ ꯆꯠꯍꯟꯗꯕ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯒꯤ ꯄ꯭ꯔꯣꯁꯦꯁ ꯏꯁꯀꯤꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣই ꯄꯥꯏꯈꯠꯃꯤꯟꯅꯁꯦꯕ ꯗꯤꯕꯂꯞꯃꯦꯟꯗ ꯑꯩꯈꯣꯏ ꯀꯝꯄꯤꯇꯤꯁꯟ ꯇꯧꯁꯦꯕ ꯗꯤꯕꯂꯞꯃꯦꯟ ꯅꯠꯇꯕꯤꯗ ꯑꯣꯏꯔꯣꯄꯥ ꯊꯛꯄ ꯆꯥꯕꯔꯣꯝꯗ ꯇꯧꯔꯤꯒꯦ ꯑꯩꯈꯣꯏ ꯁꯨꯡꯆꯥꯎ ꯆꯥꯎꯈꯠꯂꯔꯣꯏ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯣꯀꯦꯠꯇꯩ ꯊꯛꯁꯤ ꯃꯌꯥꯝꯒꯤ ꯐꯟꯗꯒꯤꯗꯤ ꯊꯛꯑꯒꯨꯝꯁꯤ ꯆꯥꯔꯒꯨꯝꯁꯤ ꯌꯦꯡꯉꯣ ꯁꯤꯗ ꯑꯋꯥꯊꯕꯤ ꯑꯗꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯁꯦꯝ ꯀꯣꯝꯂꯥ ꯑꯗꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯑꯣꯂꯤꯞ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯆꯝꯄ꯭ꯔꯥ ꯂꯣꯏꯅ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗꯩꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯏꯟꯖꯥꯡ ꯂꯩꯔꯒ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯏꯟꯖꯥꯡ ꯂꯩꯔꯒ ꯆꯥꯗꯕ ꯀꯨꯏꯔꯦ ꯏꯁꯥꯅ ꯄꯨꯊꯣꯛꯆꯔꯒ ꯄꯣꯠꯁꯦ ꯂꯣꯏ ꯆꯥꯔꯦ ꯉꯥ ꯑꯌꯥꯏꯕ ꯐꯪꯉꯦ ꯑꯗꯒꯤ ꯇꯤꯜ ꯐꯤꯁꯐꯧ ꯇꯧꯔꯛꯑꯅꯤ ꯉꯥ ꯇꯤꯜ ꯐꯤꯁ ꯃꯄꯨꯡ ꯐꯥꯔꯕꯅꯤꯅ ꯉꯥ ꯑꯌꯥꯏꯕ ꯑꯣꯏꯅ ꯑꯗꯩ ꯑꯊꯣꯡꯕ ꯑꯌꯥꯏꯕ ꯑꯇꯥꯎꯕ ꯑꯣꯏꯅꯐꯥꯎ ꯁꯤꯗꯩꯗ ꯍꯥꯡꯉꯅꯤ ꯇꯤꯜ ꯐꯤꯁꯐꯧ ꯊꯥꯔꯛꯑꯅꯤ ꯁꯤꯗꯩꯗ ꯐꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯔꯦ ꯑꯩꯈꯣꯏ ꯁꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯩ ꯏꯊꯩ ꯂꯧꯈꯣꯡꯒ ꯐꯪꯉꯕ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗꯐꯥꯎ ꯊꯥꯗꯣꯛꯑꯅꯤ ꯐꯣꯔꯦꯟꯗꯐꯥꯎ ꯊꯥꯗꯣꯛ ꯌꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯐꯤꯁ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯐꯤꯁ ꯍꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯄꯦꯡꯕꯥ ꯏꯟꯗꯤꯖꯤꯅꯁꯀꯤ ꯐꯤꯁ ꯍꯥꯏꯇꯥꯔꯦꯅꯦ ꯄꯦꯡꯕꯥ ꯉꯥꯇꯣꯟ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯈꯪꯗꯕ ꯉꯥꯀꯣꯏ ꯀꯥꯏꯅ ꯂꯩꯔꯤꯌꯦ ꯊꯧꯕꯥꯜ ꯉꯥ ꯀꯥꯏꯅ ꯑꯁ ꯈꯨꯍꯥꯎ ꯑꯃꯅꯤꯗ ꯇꯨꯔꯦꯟꯗ ꯀꯦꯁ ꯀꯜꯆꯔ ꯇꯧꯔꯒ ꯌꯣꯛꯄ ꯌꯥꯕ ꯈꯣꯠꯄꯒꯁꯨ ꯃꯌꯥꯝ ꯑꯃꯁꯦ ꯑꯗꯨ ꯑꯥꯔꯇꯤꯐꯤꯁꯦꯜ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯂꯩꯔꯦ ꯑꯗꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯗꯨꯝ ꯃꯥꯒꯤ ꯀꯩꯅꯣꯗ ꯅꯦꯆꯔꯗ ꯃꯥꯒꯤ ꯍꯩꯅꯖꯕꯗꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯄꯨꯊꯣꯛꯑꯒꯀꯣ ꯑꯩꯈꯣꯏꯁꯤ ꯆꯥꯅꯅꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣই ꯚꯣꯠ ꯂꯦꯞꯄꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯦ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯆꯠꯍꯟꯒꯨꯝꯁꯤ ꯃꯈꯣꯏꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯅꯤꯕꯒꯤ ꯍꯩꯅꯕꯤꯁꯦ ꯚꯣꯇꯔꯁꯤꯡ ꯂꯩꯔꯒꯨꯝꯁꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯐꯖꯕ ꯃꯤꯌꯥꯝꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗ ꯃꯐꯝ ꯆꯥꯅ ꯃꯥꯒꯤ ꯂꯣꯟ ꯐꯦꯁꯤꯂꯤꯇꯤꯗꯀꯣ ꯀꯤꯁꯥꯟ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯗꯒꯤ ꯐꯥꯔꯃꯔ ꯀꯥꯔꯗꯅꯆꯤꯡꯕ ꯑꯗꯒꯤ ꯕꯤꯅꯤꯐꯤꯁꯔꯤ ꯃꯌꯥꯝꯗꯣ ꯃꯤ ꯑꯣꯏꯒꯗꯕ ꯇꯧꯒꯗꯕ ꯊꯕꯛ ꯑꯣꯏꯅ ꯇꯧꯕ ꯉꯝꯒꯗꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏ ꯊꯕꯛ ꯑꯗꯣꯝꯗ ꯄꯩꯁꯥꯗꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯞꯄꯣꯔꯠ ꯇꯧꯍꯟꯁꯦꯕ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯟꯇ꯭ꯔꯤ ZP ꯖꯤꯂꯥ ꯄꯔꯤꯁꯠ ꯄ꯭ꯔꯙꯥꯟ ꯑꯗꯨꯗꯩꯗ ꯌꯦꯡꯉꯣ ꯁꯤ ꯄꯨꯔꯥ ꯑꯣꯔꯤꯖꯤꯅꯦꯜꯅꯦꯁꯦ ꯃꯄꯥꯟ ꯂꯝꯒꯤ ꯂꯥꯛꯄꯗꯨꯗꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯦꯃꯤꯀꯦꯜ ꯇꯧꯔꯒ ꯁꯤꯟꯅꯩꯕ ꯑꯗꯒꯤ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯏꯠꯁꯦ ꯑꯗꯨꯝ ꯄꯥꯜꯂꯕꯅꯤ ꯄꯥꯜꯂꯛꯑꯅꯤ ꯁꯤ ꯃꯇꯝ ꯅꯠꯇ ꯇꯧꯔꯤꯅꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯩꯁా ꯇꯥꯟꯅꯅꯕ ꯍꯣꯠꯅꯔꯁꯦ ꯀꯣꯛ ꯆꯨꯡꯁꯤꯟꯅꯔꯁꯦ ꯍꯧꯖꯤꯛꯇꯤ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯔꯣꯝꯗꯣꯝ ꯍꯤꯡꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯒꯀꯣ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯁꯦ ꯃꯣꯔꯦꯜ ꯁꯞꯄꯣꯔꯠ ꯑꯗꯒꯤ ꯐꯤꯖꯤꯀꯦꯜ ꯁꯞꯄꯣꯔꯠ ꯑꯗꯩ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯞꯄꯣꯔꯠ ꯈꯨꯗꯤꯡꯃꯛ ꯇꯧꯃꯤꯟꯅꯔꯒ ꯆꯤꯟꯖꯥꯛ ꯃꯤꯄꯥꯟ ꯇꯥꯡꯗꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯑꯃ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯑꯣꯏꯕ ꯀꯃꯦꯟ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯩ ꯃꯇꯝꯒꯤ ꯆꯦꯅꯦꯜꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯑꯩ ꯁꯨꯝ ꯈꯔ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯗꯨꯅ